ꯎꯅꯖꯔꯤꯁꯦ ꯁꯥꯟꯇꯤ ꯗꯤꯐꯦꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯁ꯭ꯇꯨꯗꯦꯟ ꯃꯈꯩꯅꯤꯀꯣ ꯑꯗꯣ ꯁ꯭ꯇꯨꯗꯦꯟ ꯑꯍꯥꯟꯕꯗ ꯍꯪꯖꯔꯤꯕ ꯀꯣꯏꯁꯟꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯁ꯭ꯇꯨꯗꯦꯟꯁꯤꯒꯤ ꯃꯤꯡꯁꯦ ꯀꯩꯅꯣ ꯃꯥꯅ ꯊꯥꯔꯤꯕ ꯑꯦꯛꯖꯥꯝꯁꯦ ꯍꯧꯖꯤꯛꯁꯤ ꯀꯩꯅꯣ ꯑꯗꯨꯒ ꯁꯥꯟꯇꯤ ꯗꯤꯐꯦꯟꯁ ꯑꯦꯀꯥꯗꯃꯤꯗ ꯇꯝꯃꯛꯄꯗꯒꯤ ꯃꯉꯣꯟꯗ ꯂꯥꯏꯐꯇ ꯀꯔꯤ ꯀꯔꯤ ꯆꯦꯟꯖ ꯂꯥꯛꯈꯤꯒꯦ ꯀꯩ ꯀꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯊꯦꯡꯅꯒꯦꯗꯣ ꯈꯤꯇꯪ ꯇꯦꯟꯇꯛꯅꯀꯣ ꯃꯊꯪ ꯃꯊꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯃꯤꯡ ꯁꯟꯖꯅꯥ ꯀꯧꯋꯦ ꯑꯩꯅ ꯍꯟꯗꯛ ꯊꯥꯏ ꯑꯦꯛꯖꯥꯝꯁꯦ ꯅꯦꯁꯅꯦꯜ ꯗꯤꯐꯦꯟꯁ ꯑꯦꯀꯥꯗꯃꯤ 1ꯅꯤ ꯑꯗꯩ ꯂꯥꯏꯔꯤꯛ ꯇꯧꯕꯒꯤ ꯃꯇꯝꯁꯨ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯗꯤ ꯂꯥꯏꯔꯤꯛꯁꯦ ꯉꯥꯛꯇꯪ ꯄꯨꯡ ꯑꯃꯅꯤ ꯇꯧꯔ ꯇꯣꯛꯄꯅꯤ ꯑꯗꯣ ꯁꯤꯗꯗꯤ ꯁꯔꯅ ꯄꯨꯡ ꯃꯇꯝ ꯀꯩꯀꯥ ꯐꯖꯅ ꯈꯥꯏꯗꯣꯛꯑꯒ ꯅꯣꯡꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯑꯗꯨꯝ 10 ꯑꯋꯥꯔꯁꯇꯤ ꯇꯧꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯥꯁ ꯀꯩꯀꯥ ꯂꯩꯇ꯭ꯔꯀꯥꯟꯗ ꯅꯣꯡꯃꯗ ꯃꯤ ꯑꯃꯅ ꯄꯨꯡ 10 ꯄꯥꯕꯒꯥꯏꯁꯦ ꯑꯇꯣꯞꯄ ꯊꯦꯡꯅ ꯃꯅꯤꯄꯨꯔꯗ ꯄꯥꯛꯄ ꯄꯥꯅꯔꯣꯏꯕ UPSC ꯊꯥꯕ ꯃꯤ ꯈꯔ ꯑꯗꯩ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯃꯤ ꯈꯔ ꯅꯠꯇꯅ ꯁꯤꯗꯗꯤ ꯂꯥꯛꯄꯨ ꯂꯥꯛꯑꯒꯗꯤ ꯗꯤꯐꯦꯟꯁ ꯑꯦꯀꯥꯗꯃꯤꯁꯤꯒꯤ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜꯗ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯣꯜꯃꯣꯁט ꯀꯝꯄꯜꯁꯔꯤ ꯑꯣꯏꯅꯀꯣ ꯄ꯭ꯔꯦꯁꯔ ꯄꯤꯕꯗꯤ ꯅꯠꯇꯕꯤꯗꯀꯣ ꯑꯗꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯅ 10 ꯑꯋꯥꯔꯁꯤ ꯑꯗꯨꯝ ꯄꯥꯏ ꯍꯥꯏꯁꯦ ꯅꯣꯡꯃ ꯃꯁꯥꯅ ꯍꯥꯏꯖꯩꯁꯤꯀꯣ ꯃꯤ ꯑꯃꯅ 10 ꯑꯋꯥꯔ ꯄꯥꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯥ ꯁꯛꯁꯦꯁ ꯑꯣꯏꯕꯒꯤ ꯆꯥꯡꯁ ꯌꯥꯝ ꯍꯦꯟꯒꯠꯂꯕꯅꯦꯕ ꯑꯇꯣꯞꯄ ꯀꯝꯄꯦꯌꯔ ꯇꯧꯔꯒ